Russia na mathang tangka ki waina offensive chathanaba sem sakhre. Ukraine gi city kaya amada rocket amadi missile attack chathari. Russia na mathang tangka ki waina offensive chathanaba sem sakhibaga loinana Ukraine gi city kaya amada rocket amadi missile attack tawbage thawong singsu lepa leitana chatharagli haina. Official report amagi matungin na phongdokle Russia na rocket amadi missile attack chatharakhibagi thawong asina maram oiraga civilian sa kaya amasu sire. Ukrainian military intelligence ke spokesman oiba Vadim Skibisky na haikivada Russia na nongthak amadi samudra gi lamdamdagi su missile attack chatharagle front line gi paring amadi line of contract ke sarukta su bomb kapsinduna attack adu chatharagle attack helicopter amadi tactical aviation su active oina siznari haide haujik mathangi stage ki offensive chathanabagi damak Russia na sem sakhre Ukrainian military na haikivada Russia na unit sing amukhan na punsilaga Slovianaks to offensive chathanaba thawrang tawkhre Slovianaks hariba city ase nongpok thangba Donetsk region ge Ukraine da laiba symbolically oina maru oiba city amane British Defense Ministry gi maikei dagi haikivada Russia na Ukraine ge kha thangba saruk ke occupy tawriba saruk sing adu da makhoi gi defensive ke position ase consilhan na bohna re masi maru oina Ukrainian force na pressure piduna Russian sing adubu takthokhinaba khonarakpadagi ni haire haukiba numit humni gi matamasigi manungda Russia na urban area da bomb kapsilakpadagi miyoi ni fu hatkhrei Russian President Vladimir Putin na February 13 da attack tawbugi thawong sing ase hengalakhibane irai numit ki numidang da Kharkiv region ge Chuhib town da Russia na rocket kapsilakhibagi thawdokta chahi humbudra surabi nupi ama yauna miyoi ahum sire aduga atopa miyoi ahum amana asoka panangle haina Regional Governor Ole Hasainehu Gopna Phongdokhe Daripro River gi manaknak na leiriba Nikopol City da Russia na Grad rocket yangkhairom hena kapsinduna attack sa tharakhibadage yumgi attack akai marakta miyoi ani de nansilaga siduna leramba thengnare Russia na di Ukraine da sathariba lanase yumthangnariba laibaga se demilitarized tawna ba sathaba special military operation amani hairibane Russia na loksin khraba nuclear plant manungdage nongmai kapthoroi haina Ukraine na maral sikhre Europe ki khwaidagi chawba nuclear power plant adu Russia na loksin khraba matungda mafam aduda makhal makha kayagi khulai paisilaba matungda tha asigi taraga tarukta Russian landmi singna mafam adugi akoibada leiba Nikopol amasung Dnipro region singda nongmai paktakna na kapthorokle haina Ukraine ge Atomic Energy Agency da Russia ki mathata maral sirakle Sayol kun henbadage Russia na mafam asigi yumlona ba mafam kaya da leptana landabagi thabak chatharagle maduna maram oiduna miyoi lising kaya hatkhrei million kaya na Ukraine thadokuna tongan mafam da sena khrei lana sida awaba kaya mayong nariba Ukraine gi president Zelensky na Moscow da makhoina mangan takhan gi kaya asigi matang da maral sibaga loina na asigumba lalak asida Ukraine gi miyamna awaba kaya masing khangdana thengnari haina miyam da phongdokhrei Ukraine gi nuclear agency inner bottom gi president Petro Putin na hogje Zaporizhia nuclear plant da oiragliba phibam ase ka hena sathiba chang oiragle mafam asida Russian ge lanmi chamnga henbana mafam asi ngak senduna leire haiba wafam phongdorokle South Ukraine da leiba nuclear plant ase Russia na Ukraine da landaba horakpa matamdagi hauna makoina khudum chansinduna thamkhrabani adubu nuclear plant ase de hogjiksu Ukraine gi staff singna operate tawhalli haina mahakna makha tare Russia lanmi singna mafam asida makhoi gi machinery kaya posilakhre aduga loinana missile system su Dnipro amasung Nikopol gi ngamkhai dagi pusilaktuna thamjenkhre haina haukhiba irai numitta Ukrainian television amada lauba interview da mahakna phongdokhrabane haukhiba thangje numita su Nikopol gi city da leiba mi leinaba building amada Russian military singna missile sing kapsinduna miyoi ani hatkre haina su Dnipro regional gi governor Valentin Reznichenko na phongdorokle Ukraine gi ani suba city wariba Kharkiv region gi awang nongpok thangba mafam singda su ahing super Russian lanmi singna missile attack chathaduna Chuguip town da leiba miyoi ahum hatkre haina governor Oleg na phongdorokle Russia na nuclear plant da khulai sing paisinduna thamle Ukrainian official sing Russia na Zaporizhia nuclear power plant ge mafam da multiple missile systems sing deploy tawkhre haina media report kharana Ukrainian official sing paladuna haire Ukrainians ka pravada gi report na hai Russian forcing na khulai sing asi Ukraine ge
Nikopol City ki akoibada laiba mafamda strike tawbada sizinare. Interfax Ukraine na Energoatom National Atomic Power Generation Company ki President Petro Kotin gi warol paladuna hai Japarasya NPP gi matang dadi mafam aduda hauzik leriba mafam adu aduki matik loi numit khuding gi phibam lusilaba helakle invader sing na mafam aduda makoi gi military equipment maruwai na makoi gi missile system sing deploy tawre makoi na missile kaya Danipro Turial gi ato panakal da laiba Nikopol City gi akoibada kapsinduna attack sathakravane Putin na hai ki madudi haujiksu Russian lanmi samngarom deploy tawduna makhoigi Zaporozhye NPP gi akoiba ngak senbagi thabak chathare masida natana Russia gi achoba military equipment khulai sing amasung explosive singsu power plant adu da thamle haukiba March 13 da Russian forcing na Zaporozhye NPP gi lampaisin khibane makhoina administrative building sing amadi station adu gi entry mafam control tawre Haukiba Mars ki mayai thangba sarukta Russian singna Zaporozhye NPP da thamliba ammunition pokhaihan ke madu hana mangan takhan khraba training center sing amasung power unit number 1 ge manakta nei Hauzik Zaporozhye NPP da Russian military personnel samnga rom amadi yamlaba Russian military equipment amasung explosive sing lai maduna maram oiduna Ukraine na Zaporozhye NPP gi thabak makhata na control tawduna laidabasu Laiba kasi na masigi citizen sing amasung malem gi miyam da soyangam thokaloi haina mamang da thajaba pikhiba kaya mapung phana thunganba ngamdre haina Ukrainians ka Pravda gi report na phongdokhe Russia gi Ukraine town attack ta ahum si khrei Kharkiv region gi tuhip awang nongpok thangba town adudang ngaha numidang Russia gi attack amada miyo ahum si khrei amasung atopa ahum na sokle haina regional governor aduna thangje numita phongdokhrei Attack aduna mathol ani gi residential building ama school ama amasung dukan ama sohan khrei Kharkiv region asi machet khara Russia gi troops sing na khudum chali aduga chuhi bhairiba se Russia gi position sing adudagi subnagi kilometer taruk lapada leibadane attack sing aduna micham gi oiba infrastructure da pankhi ngarang imung manung kaya mayum leikhidre haina chuhip ki mayor Heliana Menevana haike Russia gi attack sing gi chada subnagi kunthra khaktana military target sing da pankhe aduga atai attack sing aduna civilian site sing da pankhi haina irai numita Ukraine gi defense ministry gi wangang roi aduna haike adubu makhoi na hairiba mafam adu Reuters na chumra lanbra haiba khangba ngamde Iran na nuclear bomb saba ngamle Iran na numit kharani gi matam gi manungda uranium enriched tawbagi chang ase chada hompo gi chang yogduna chada marfu dragi changda enriched tawraba uranium puthokpa ngambagi sakti leiba sina Iran na technically oina nuclear bomb saba ngambagi sakti chelai adum oinamak Iran na nuclear bomb sanana ba thorang chathaba makti leite haina Iran ge supreme leader Ali Khamenei na phongdokhrei aroi bada tabiri ba pumnamakpu thagachare